Haraothel Chingthaktagi Kuki Militantsingna Nongmei Kapsillakhre Security Forcenasu Handuna Kapkhre Ngarang numidang pung 13 khara helakpa adwaida Kangpokpi District ki manungsa na leiba Haraothel Chingthaktagi Kuki khulai paibasingna Nongmei round kaya senjam amade chirang khulomda kaptharaktuna landarakre Thaudok asigi matangda press na fangba pawgi matunginna Thaudok asi ngarang numidang pung 13 minute taraga mangarom chalakpa adwaidagi hauraga ahing nongyai matung pung amaga minute nifuga mga adwai fauba Nongmei Kapkhre haire senjam amasung sirang romdagi Central Force Manipur Rifles IRB personnel singnasu khud handuna Nongmei round khara kapkhi haire adumakpu thaudok aduda sogapan amade misi minagi paudi leite haire test ki result Haidokle academic session 2023-24 gi oina DM College of Teachers Education Imphal ge MEd entrance test ki result Haidokle mai paklaba candidate singna lakliba tang kungamapan gi ayuk pung ama faubadang counseling pangthoklaga nei mari lainaba document sing puraktuna matam sana saruk yarana bahaire akupa marol college ki notice board amade website www.dmct.ac.in dage khangba yagani haina college asigi Dr. RK Lokendro na thadorok pachero laman haire